उख्रोल की सीना कैथल विलेज के अकोइबदा साजिल्लिबा KLA की बंकर सिंह खुदक लौथो तक्सिलक्ली उख्रोल डिस्ट्रिक्ट की सीना कैथल तंखुल विलेज का नकनना लैरिबा लुंगतर हिल सिंखोंग ने साजिन्दुना लैरिबा कुकी लिबरेशन आर्मी KNA की बंकर सिंह खुदक लौथोनबा सेंट्रल वर्किंग कमिटी तंखुल नागा फुटहिल्स ऑर्गेनाइजेशन तक्सिलक्ली पाउस की मतुंगिना कुमसिंग इंग्लिशिंग निगा तरागा मपन्ना खुंजासना मफम अदुदा लंबी सेमखी अदुबु ngasi mafam adu ungkhatnabagi maram am oihali mafam adudagi tattana nomai kapagi thaudok thokpana maram oiraga khunjasingda akiba phawali singkhong singyada khulai paiba koki lalawbasing laisilakpa aduna miyamgi punchida aki ekhak pokali suspension of operation da laiba KLA cadresing lungtin sub block amasum Mount Sinai da laigadabani makhoina ground rule thugaiduna kucha chattuna lairi Salibta si taraga mangada KLA cadresing su agreement thugaiduna namai kapgi thawsing chatraki madura maram oiduna khunja singi nomigi oina tawdaba yadaba satoksin tawbada akaiba piri khunja sing pamna satuna thabak suba ngamdri yumda loiba sanga sing thadokpada su akiba lairi haina phongdoraki oirakliba phiba madu security gi phibam na sauna singnaba mani hariba phamaduga naknana mari suba maharegiment gi kem amasu lairi adubu makoina sapsaba thaba amata lokhati maduna maram oiduna khunjasingda akiba phawali state amasum central government khudakta logi wangbar sajliba bunker sing lakthoktuna mahoksa gi phibamda hanjin hallu haina su phongdorakli government numit tari ni gi manungda census yaithok hananabagi warep lawgadabani imagi maira state government numit tari ni gi manungda Manipur gi oina census yaithok hananabagi warep lawgadabani mekok thiba lakpasing boycott tawsi haini imagi maira na phongdokri Manipur press kapta paumising unaba amad imagi maira gi president te sujatana haki state government mechanism ama putholaga Manipur gi oina census yaithoknaba center da haibiyu center na su mitop khandokpa mathau tari habisi haina haikrabani state ki phibam masida haujuk census tawba ngamkhiru habisi kari gi haiba ngamdribano lakliba numit tari ne sigi manungda state government na census yaithok hanana bagi warep lawgudabani masing ngamdrabadi me kok thiba lakpasing miyamna boycott tawsi magna haiki Manipur assembly gi numit tari ni phamkhiba miphamadu inlisingani ga kungo humdoi gi me ahum digi sanglakhiba mai asigi agenda da focus tawkidi rolling amasum operation animakna Manipur gi oiba phibam sida focus itau tawokidi sujatana hai Manipur census tawsi du haujiki oiriba phibam sida matam khara yaithoksi mitop hana khandoklaga census tawsi haibani masida tear gas oina kapsili miyamna asugyamna kana lawrabusu census yaithoknabigi matangna assembly da resolution amata su lawde state ki oiba mechanism amata su potokti sujatana ha ki Manipur anobus minister hablakri separate administration demand tawrakhiba dugi matungda house government sida deputy chief minister oire adubu masi accept tawi atop furup sing kuki ni imphal da lakpada taram okani haina chief minister na lakthoki adubu Malem thongam na peace ki khongsa satpada buffer zone haiduna disturb tawri Manipur thugaibi ki wangang ba masum thabak tawri sing dadi action lokhat pa ude national highway sing da houjik su satok sing yahandana thamri magna hai development highway city miyamna hingliba matamda yagani numit tare ni phamkibe assembly da Manipur ki phiba masigi nongmata su kaitholaga resolution ama lawgadra khalubani masigi tayona na oibana handaki mifam adu peningai oikhidi Tangkhul Naga misam kunga mathoi hostage oina fazilubagi thaudo NIA da thigat halu core committee Litan gi sangkai khul Tangkhul Naga gi misam kunga mathoi hostage oina fazilubagi thaudo du NIA National Investigation Authority da thigat halu haina core committee on relief and rehabilitation Manipur na demand tawri Manipur press kapta ngang permission unaba mar core committee sigi finance secretary Zolina hai Litan haibisi Manipur gi manungda lebani crime satharipa koki singi mathakta case lokhatsi hairabadi FIR inaba si phawba layra government ama lei haibigi mathau pangthokpada kari akaiba leibigi haibisi hangni magna haiki leiriba government asina miyamna wariba singasi satlaga yengbiu sina kaithel koki khulai paiba singa nomai kapsalakpadi gi khunja misam sing search ka phawba ngamdri masigi video footage una government asina action amata lokhatna lairi koki victim card sanari basi Tangkhul Naga sing su hai adubu victim card sanamalabsu mina thajadabani haibisi khangadabani magna hai koki khulai paiba singa Tangkhul Naga gi misam kunga mathoi hostage uina phajilaga thamluba dugi case asidi NIA da sinakhidi makhoi su sinnaram labadi karam tawani
government ama leibani na case asi NIA da sinabiu masi oiragadi leidibu government asi misang mikhai nai di haina logani amaromda maming di pandana leidiba yumlo nariba sing koki sing lamgi mapu khangna hingbiu haiba waphamsu zolina phongdokhi yum ningkhai bada ahum siri ahum sokli Uttar Pradesh ki Manipuri district thokiba yum ningkhai gi thawdo amada nupi ama amasum haki masa ani sikhibaga loinana mahaki mapuroiba amasum atopa masa ani na sokle haina police na phongdokhi police officer lamana phongdokpigi matungina thawdo du nahan numidang Manipuri district ki Atpura khunda thokibani maknaiki makhoi taruk tumduna leiringeda Tinakupa makhoi yum du khangaudan ningkhai rakhibani thawdok tu da Ruby sai nifu amadi maki masa ani Dilip sai nipan amasum Devi sai taragomdoi sibaga roinana maki mapureba Bridges sai yangkai amadi atopa masa ani Pallavi sai manga amasum Godia sai taraga manga na soki hena magna phungdoki magnaiki asokpa singdu marak nakpa hospital amada layengli sayol homde Iran gi drone samri ge kuntraga mapan amasum misal kuntraga taruk Kapthaki Saudi Arabia US amasum Israel na February kunganipan Iran attack tokhraba matung Iran na Gulf leibak singi mathakta laman kumba hokiba matamdi hauju power Saudi Arabia na yamdrabada drone samri ge kuntraga nipan amasum ballistic amasum cruise missiles kuntraga tur kapthaki haina Saudi Arabia gi defense ministry na laktokre official Saudi military statement sing amasum Saudi press agency gi report singdagi Khangjin ba figure sing aduna region asigi khwaidigi chawbi economy amasum leba asigi khwaidigi critical oiba energy infrastructure mayok ta sathaba Iran gi area campaign gi sang amasum kanmu ulle haina spongdokhi Iran mathang satharakpa attack sing na maram oiraga Saudi Arabia gi air defense sing sayol ahumlo masi mikup na hom sing na leptana lagi Pakistan ki thadorakpa Afghan chahum mayum da halakle heba pawmasu report tawnari amaromdana US Israel Iran ki lusing busing hatkhiba Kremlin na yaning da phongdokre Iran ki laikhidraba supreme leader Ayatollah Ali Khamenei ki senior advisor Ali Lariza gi Tehran da hatkre hain Iran ki semi official news agency First phongkraba matung noma kanaraga yum zakaisun numita Kremlin na US amasum Israel gi air strike singda Iran gi lusing busing hatba yaning da phongdokre Maning tamna lengak sabigi hakleiba amasum maning tambal lebak Iran gi da natana atai lebak singi sulusing besingi haksang sowan manatragana hanaba natragana loisindana pandam thamba thawong makhalama hekta aikhoina mot amatu oina yaning da phungdokli asiguma thawong sing aikoi yaning di haina Kremlin gi spokesman Dmitry Peskov na permission phungdokhi Lariza gi sikhibigi matang da Russia gi reaction gi maram da hangbada magna wapam asi phongdokhi bin hanisu paus na makhatan report tarakli tentan asum na mem na thamjage duga hauskui na di mem paus mata solution jarage amsu makhata ba no update mem pun ngai mina sena channel sigi maikedi gi mem pham da makhata na thamjari